Yaingangpokpi Bazar dagi Chadong, Kangkum dagi Wangli lambi Nongdam dagi Tangkhul Nongdam Lamkhai amadi Sikibung dagi Louphong phaobagi lambi shembaga leinana Ngasi Dagi Southern Tangkhul Students Union Konba Mapham shing phaoduna chatliba National Highway shing thingbagi khongjang changshillagani haina Union asina khanghallakli. Hiramasiga leinana Ngasi Press Club ta pangthokpa paugi mifam amada Southern Tangkhul Students Union ge President Piatriso Kasung nahai Hiramasigi matangda mamang chahi gi November ani amadi November 3 Manipur lenga ki RDN PR Minister da Memorandum ama pisinki. Memorandum aduda PMGSY gi makada package mari haibadi Yaingangpokpi Bazar dagi Chadong, Kangkum dagi Wangli lambi Nongdam dagi Tangkhul Nongdam Lamkhai amadi Sikibung dagi Louphong phaobagi lambi ase thabak suksu sudana mioi kharana engineer ga manaraga aranba thabak sing chathare. Makoi gi mathakta action lokhatpiu haina thamkibaga loinana lambi sembagi thabak ase Christmas kumhai gi mamangda loishinbiu haina wakatkibani. Hiramasigi matangda lengakna chatnaba paukum amata ngasi fauba piraktre amaromda hiramasigi matangda RTI amasu thabat leikrabani adubu thani helaba fauba paukum amata fangdre thawong asi akan bamongda condemn tawi union asina thamkiba ultimatum ki matung ina ngasi dagi Southern Tangkhul Students Union na Konba Mapham singda leiriba highway sing ase thingbagi khongjang changsinaba wareb asilobani. Hiramasiga leinana Delhi da chatuna Union RD and PR Minister dasu wakalagani haina mahakna makata ke. RD and PR gi Minister da memorandum pishilaga package mari Yaingangpokpi to Chadong, Kangkum to Wangli, Nongdam to Tangkhul Nongdam Lamkhai, Sikibung to Louphong, PMGSY package mari asya thabak sungsu sudana engineer singa kana da no moi punchalaga haina thokre aduna action lobio haidana aikoina appeal tawkre amasung before Christmas the lotion bigidabni haina shu akoina urge tawkramani adubu ngasi faubada government na karishu response pibirakte amasung akoina sigi detail report khangningai haina akoina RTI shu thabani thani henkre adubu ngasi fauba karishu paukum pirakte aduna akoi Southern Tangkhul Student Union na kana kandem tawi aduna akoina ultimatum pi khiba mutugina ngasi digi hauna akoi gi jurisdiction dalairiba highway sha akoina ban tawkrani Manipur da sarkar leitaba mong gi phibam da akoina uba phangkrabni na hojiki akoi Delhi chalaga union minister unaraga wakat khrani haibisa press media gi matengna wafam se thamjam